खुरमजरी ISTV की पाउमियंग ताबिरिब सिंबु नॉरवेबम फिलिप्स न तराम नोकजरी अहनबद मरुब पाउ UNC की जनरल स्ट्राइक मनुंग दा सकंगदब सिंगना सेनापति मनाक्ता ताता ट्रकनी मई थारमले सांदेल थौदोकी मतंगदा सतरकी जनरल स्ट्राइक ngasi numitang wairam pung 3 loisinkhre amadi Manipur sarkar na miyeng changdabadagi artificial football turf siznaba hobi yadna leri Hojik Pausing Sandok na pijari Haukiba ing nongyai United Naga Council UNC na kaukiba pung mudrani thogi Naga tabang mapam singi general strike ta Dimapur dagi cheng puduna lakba Trakani Sanapati Bazar Yoromdaigi District Council Office mamangda mai thakre Thaudogasi ngarang nongyai matung pungkai amarom chatpum matamda thokibani mapam adudagi fangba pawda truck ani adugi manungda amadi tumna chakre atopa ama adudi Sanapati Police CRPF amadi fire service na kalaure hari Maina tumna chakraba gari adugi number na JS02L 9395 ni atopa amana WB59A 4413 ni Banasina Sanapati Bazar yauna district asida laiba dokan sing thonglonaki National Highway da gari sing chenakide Sathariba general strike asiga mari lenana Senapati da pangthokpa paumi singa unaba amada Ansamgi general secretary NPO gi president ML Markson Senapati District Students Association gi General Secretary Hobson Finance Secretary Dominic Amadi Committee for Alternative Arrangement gi Chairman Paulio na Sarugyaki Ansam gi set sangsang na handaki Chandel gi thokdok adudagi Civil Society Organization singna chatakiba khongjing asi maram chade Manipur Sarkar na su thokdok sing asida yengduna leike Chandel gi thokdok asi mipung khudimakna condemn tokpham thoi aikoi su tawi haike Polio na maralai bamioi kudimak fanana bagidamak proper channel da chalam labadi hena fagadabni maduna taduna kanagumba kharana lairi ba phibam asida hena akaiba pinanaba honabagi mami chauna tai haibo wapam thamke andagi Iran sida nattaba miscreen nattaba masigi khudong chaba lawba yarala musi Iran oina sagadan ma mududi state na su adoga ekoi appeal di Valley the lady was civil society organization member. Missy put up independent of River Missy Kingham Diva. And the one Kanakana around Malibra Livingstone gi Maraldo Chapchava according to the law Tigalaga Ma Nation OBI Ama OBI Mabu Pabam Libo Wapum Kislake Mana Lal Mabu Pagadi Mana Lan Ma Chapchava punishment Ikai nanghan bi khraba film actress momoko ma langmina ba maruk mayambo ikai nanghan ma dispo mudula kramai na toroga mudu kokodoge haibudo senpham gi wafam nate ado human touch human concern mududigi gyan tanaba amdune ba natragdi miyoiba magi prestige nupi mcha magi lesiba magi prestige madu magi ijat manghan budo mududi paisa na su kong bibi wakum lite ba ado human approach through human healing approach madigi masu lesiba mo ina masu magi ijat su dum henna chetkini ado leminari ba mayam gi madu ma mu na ba haise Hoptanaba, Messina Arab Ushru, Hebse, Muslim, Mayday the Muslim the Shu, Tado Kukichin Kongo the Shu, Naga Chino the Shu. United Naga Council gave Vanasi Chandel District the Su Mapungfana Chataki. Lenana Banasina Maramoidana Lambida Gari Chanakide Dukan Sing Thong Lonaki District Quarter Taba Lambi Singh Banasagot Passing na Maithadana Tinke Lenana Manipuri Film Gi CD cassette Kya Su Komjinduna Maithake
Sandel Tokiba Tokdopu Yaningdaba Fongdokpa Amadi Maralaiba NSN IMG Kada Livingstone Butcherak Pio Hana Film Forum Manipur Yauna Civil Society Organization Kiana Chatkiba Ahingnong Yadigi Satarakiba General Strike Ngasinumidang Wairam Pungtarukta Santi Wenalisin Kray General Strike Manungda Ngasi ayuk pung taruk tagi numidang wairam pung taruk fauba Manipur Sarkan curfew thamkibana maram oiduna General Strike manungda miyamna lambi da thorktuna achat awok sing thingbagi thabak amata chathana kidei General Strike amadi curfew laivana maram oiduna Manipur gi mahausa gi punsi da chauna kaiba thoki jaragachida lamdengda leiba solid waste ki sagana nabagi damak tangak senan naba leriba police personnel singna lamdeng khunogdagi okram amarjit koba chahi kunmangarom surba nupamacha ama ngasi ayuk mayumdagi faraba matungda nungtil thadork lehari thadok asigi matangda lamdengda miyamgi oiba khananainaba mipam amasu pangthokre Okram Amarjitpu police personnel sing aduna fakibagi maramdi handak numit kharanigi mamangda chatakiba General Strike manungda Amarjit amadi mahaki mamanaba kharaga lambi da lakba gari thugairu bagini hairi Amaromda ngasi tata truck ani mai chakiba adu matau karamna thokibano haibagi tijananaba tata driver ani police na wang pahung chathanaba haure haina IGP law and order oiriba el kaluna permission da phongdokre makna makatana haikibda truck ani aduna December 16 Dimapur dagi escort kalonena lakpada kari damakta yahok jibano mauget numidangi pung tarada lanthokraga thodokadu matau karamna thokibano haibadu tijanba haure tata truck ani adusu maudagi leptana thauruktuna kangpokpi yoromlabadi tawdogadu kari thoklam loidobani haiba wafam mahakna makatana phongdoki kari gidamakta 26 ta aikoina properly escort detail tawraga oil tanker maya Dimapur dei lakpasi properly escort tawraga purakpada kari gidamakta moisi yawraktabano ban leire khangna ani subada ban leire khangna ngarang pung tara duai da mau gate si cross tawraga either ban manung da Assam Rifle ki kemdra natraga nearest police station da changdana or kapu people go thogal ke haidana marakta lai dauraga sigumba incident thoi bano driver ani maktu detail tawre aduga moigi mathangi questioning moisi wahang pang chathari Sandel the Tokiba Tokdokadu the Cheneriba NSN IMG Livingstone Faduna Serak Vienanaba Miam Mating Pangbiu Haina Film Forum Manipur Amekamadi Sumang Lila Council Napuna Tador Pachirolamana Miam the Apil Torokle Satariba Kongjanga Sigi Makata Boina Hayeng Sumang Lila Sangnenda Sumang Lila gi artist sing Marilena Singh Film Forum gi affiliated member sing Amiki member Punama Kamadi Civil Society Organization Singi Mui Singh Loinana Marilena Ba Mui Singh na Saruk Yarana Kanglakle Sataki General Strike Aduda Miamna Mafung Fana Saruk Yadana Mapung Fan Bagidamaktasu Miam Butagat Pafundorkle Kanagumba Singna Sangsin Kiba Iho Manunda Kahenba Niti Chataram Labasu Maduda Lana Laudana Amadi Tonga Sandukana Bakanglakle Napet Pali the Tokiba Tokdoka do Nayamna Nuaitaba Tokdokni Fondor Paglunana Labik Tiba Tokdoka do that January Bamio Sing Mera Pai Sing Amadi Miamna Fananaba Honaba the Lokiba Tokdang Adubusu Tagalakli Amaronda Laikidraba Paumi Dizamanigi Mafam the Ikai Kumnaba Utpagalunana Tokdoka Duda January Ba Kahenba Police Personnel Singi Tongbu Yaning Daba Pongdorkli December Tarani Fangi Chandelgi headquarter da Tokiba Tokdok Aduke CPMC na Yamna Kanna Haksana Logalunena Nupi Angang Sing da Otna Kiba Kudimak Akanba Mieng Sangani Haina Lupasigi Central Administrative Affairs ki Kuma Toirak Suba Mipamna Warif Laurahadi Lupasigi Luching Purel Tamwan Bamaite Amasung Secretary Information and Research Affairs Ningtam Bamaite Anina Tholokba Cherolamana Communal Line da Itin Piduna Communal Sagat Pagi Yumpam Tonbadi NSN IMNI Masigi Kudamdi Jun Tarani Fal Amasung Hausi Kori Bakang Faki Latam Sing Asini Hari Miamgi mute oina Tagatpa Lebaki Mapimapa Oibasing the Miamna Makoigi Hak Nirak Matamda Madu Pibagi Mota tear gas smoke bomb rubber bullet Amadino Maina Kaptuna Missimina Asokapan Kea Nanganduna Micham Kea Sonahenba Sihenba Amadi Paumi Hatnaching Basatari India Amasung Manipur government Asengba Maramdam Maribak Puningba Nungsibo Oiram Labadi Micham Miam Sing Missimina Nangliba Amadi Paumi Amabu Hatnaching Batokdokaya Asi Toklamloy Haidi
Prime Minister Okram Ibobina Luchingba Sarkar Asina Kunai Asigi Micham Miambu Hatli Amadi Shoinai Hali Masipunamak India Government Pukchal Sangba Watmanani Hari Zero Lasina Makatana Chingburoi Tamburoi Anina Achetpa Amukana Tadatpa Ngamlaroi Doraba Lipun Aduna Bunduna Lamdam Asigi Asengba Saktam Kahendana Tamnana Ba Hona Minerasi Maning Tamba Mankraba Kanglai Fakna Ning Tamba Kanglai Fakama Urakna Ba Amadi Machet Tanana Ba Hona Rivasing Asigi Mayok Lufasina Hanbalitana Lanteng Kigani Amaramda Ahinung Til Naidana Lamdam Masida Satariba Miot Mine Misimina Tagdok Watokaya Miamda Kangan Uhanan Nabagidamakta Sokta Naidana Achawu Tagdang Puramba Laikidraba Tangjam Dizamaniki Mapamda Ikai Kumnabasu Ulakli Ngasi Yupung Mapan Kara Henba Adwaida Singjami Police Station Gi Manung Chanba Sorokhaibam Lekaida Lambi Gi Nakalda Bomb Leire Haiduna Bomb Disposal Team Yauna Singjami Police Ki Team Amana Akan Bashaksin Tarang Lokutuna Bomadu Loktok Nana Bahonaki Bomb Disposal Team Aduna Tungda Sangsin Dona Yengluba Matamda Plastic Cow Amada Oyar Amadi Battery Kara Yauraga Leram Ki Hairi Sandel the Pangtokpa Isi Numagi Thoramda NSN IMG Living Stone Chataki Bathong Adu KCP na Ninda Tawi Hana Lupfasigi Publicity Secretary Malem Ganba Maitina Tadrok Pachiramata Kangalakle Togdok Sing Adugi Marueba Toksildi Bar Sarkar Masung Manipur Sarkar ni Hari NSN IM na SDO Kisan Yauna Staffani Hatki Big Togdok Yauna Tongan Ba Tabakea Satarak Labasu Ibobi Sarkarna Makogi Matakta Karishuto Bangam de Habu Wafam Tamli Serolasina Makatana Fondorok Pada Tokiba Sandelgi Togdok Sigi Matangda Miamna Hanbalitana Kongjang Sangsinsi Masida Lupasina Angama Mating Pigani Hari Laikidraba Paumi Dizamanigi Imumunungi Awabdasu Lufasina Sarugiari Habu Wafam Tamli Yauloi Punamak Amadi Marup Mapiza Singbo Wakal Manana Mang the Tariba Togdok Watok Sing Asi Kenaba Tamnadana Amato in a Sanction Minerasi Hari Garang not Eosida Siduna Leramba Nupiama Masak Maming Kangana Bagidamak Rimski Mok to Tamle Hotel Gi Record Ki Matungina Nupia Sigi Maming Huirongbam Roma Chai Kuntramari Mapureba Indramani Wangzing Tawal Ni Hari Nupia Si Putmangarom Wangi Loinana Kulei Kuchuni Masam Sangi Mamai Kwaidanai Kanagumbana MUSC claim Tauradrabadi Aingi Matungina Aroiba Matamangam Pangtok Lagan Hana City Police na Kangalakli Sandel Toki Bataudokamadi Paumi Dijamanibu Police na Hatki Batongbu Chingu Maicho Liklam Tungin Ilof Kanglipakna Waba Fongdorkli Amramda Kanglai Sanai Apunba Lup Kicherolamana NSN IMG Living Stone Bu Miamgi Kolau Lakchungada NSN IMG Mingchat Tianba Amadi Chana Kanglon Ngak Tabukidamak Matam Chana Warakmana Afafu Kongtang Oigin Hari UMO Gi Cherolamana Santigi Wari Sanariba NSN IMG Mue Amana Sandel the artist Ahum the Chatakiba Lichadadu NSN IMG Liching Purel Amadi Manipur Sarkana Achumba Lichat Sajat La Haibadu Pakum Pigadamni Haibawapam Namadi Dabi Tauri Nafeta Musung Nongren Anigi Maraktalaiba Kalika Chingolda Christmas Yauba Lakba Mairo Singdagi Pesha Mundana Amadi Fazadaba Mata Utkiba Mui Ongi Matakta Maoist Communist Party Manipurna Pipam Tokpa Cherak Piragani Hari Lupasigi Secretary Publicity and Propaganda Nonglen Maitina Tadorpa Cherolamada Makoi Ohum Hauzik Manipur Police na Faduna Lerebasu Police Custody Dagi Thor Club Matamda Maralgi Matungina Cherak Pigani Mio Yamana Tauruba Maral Amagi Cherak Anirak Piba Haibasi Nature of Justice Ki Wangmadani Adubo Lamhenba Ahumasina Chataram Liba Tawangasi Ngakpibam Toktaba Amadi Kunai Asigi Chirapatanpam Amada Makoina Chatakiba Crime Asi Kunai Gi Yelongmi Maselgi Marakta Chauna Singsep Thaba Yaba Maral Oibana Lufasina Lenga Ki Cherak Fanglaba Matunda Yawol Gi Cherak Pinana Baware Fasi Lokibani Hari Nongrengi Maira Paibi Singna Makoi Ohumbu Paduna Putorakiba Asigidamak Takat Pongdor Pagalunena Maira Paibi Lup Asigidamak Lufasina Tangai Fadaba Mateng Pangani Hari Manipurgi Hoksiko Riba Tangdu Laita Daba Fibam Asida Miyamna Makatana Nongma Yaningdaba Pongdoktuna Ban Pangtok Labamatung Makatarakpada Democratic Oiba Movement Changsel Lagani Haina Pongdorakliba Asi Lufasina Achumba Kongtang Amani Haina Lobagalunena Wakal Tabam Yamgi Warep Asigidamak Marilena Bakudimakpo Tagat Pongdorkli Kunayamagi Warepo Ngayaki Oiba Emotion Amadi Sentimena Humdana Puhan Bangam Danaba Wakal Loksing Lerba Musingna Miyambu Achumba Lambi Amada
lamjil lakliba asi yamna sokthok saningai ni handaki issue asida mioi kanglu kharana kunai asida singchep thajinan naba ngamjabi thaduna honaki adubu makoi sing asi masana khangjadana amadi khangjana India gi lenga kasida mateng pangba mioi sing ni haina Manipur miyamna tamna wakal taraktuna ngasidi miyamna achumba maikai tamlakli hairi December tarani fangi wato kasida January bamarale bamyo yadu cherak pinanaba maram chana changsilakliba ihog sing asibu maoistna pung thogat kani Livingstone bu maralgi matungina phangpham tokpa cherakadu miyamna democratic oiba mawngda mari leinaba singda taksin chi haibo wafam sumakatana phongdorkli hauzik sanabagi pawmu lobirase Wasigi sanabagi pawda Karnataka gi Bangalore satariba yankani falak suba senior ball badminton championship ta Manipur gi nupi gi team na Jammu and Kashmir bu panjil ahumani da maitiba piduna mathangi round changkre adubu Manipur gi nupa gi team de Karnataka gi makuta maiti hore Manipur da ahan boina National Sports Academy ground thariba artificial football turf Manipur sarkar na thoksa bidabudagi ngasi fawba sizna bangamdana leiri hiramasigi matangda ekogi sports bawmidagi report ma Manipur football gi lamda contribution toriba asibo malengi oina khwaidigi chawba football gi governing body oiriba FIFA na khangbiduna tamlakpa khudol artificial football turf sem chaba loirabasu hojik phawba sizinaba ngamdre khurai thongkhongda leiba Miyamna Rao Ground haina khangnaba National Sports Academy gi ground asida thariba artificial football turf thaba loirabasu ground asibu footballer singna sizinanaba tangai phadaba chance room referee room amadi toilet na chingba leitabana ground asi sizinaba yadana leiri FIFA gi mathaudi turf asi tharamba khaktani aduga ground asi akoibada leigadaba dressing room toilet amadi gallery na chingba atai sangat sagatpagi tabagna state government tawgadabani state government amasi matangda amphana taksin bakya laikhrabasu tawktabana footballer singi tangai phadaba changdaba yadaba sing sangatnaba ground asi athuba matamda sizinaba hawragani haina amphagi secretary Ranjit Roy na phongdoragli all Manipur Football Association gi executive committee na wari amdaure badudi sarkar gi achauba thorang asi packet perti yemar asida association gi baki degi koi temporary set khara sagatna fi hongpam adai player singi convenience kari kari myam singi khara koina temporary element khata kodaka asi yam thuna sinaba haurasi habagi koi tharang dere haiba tharang asi makhada masi ikui kuidana yam thuna pakatna masida lakadariba Santos Trophy gi players gi training topam lakadariba senior women gi national championship gi players gi training topam chingba mayam jingsi athang masida koi pakat gi thorang sima koi soina ki atu matamda lagani FIFA na lupa crore taret hena thadaduna 2009 dagi Manipur da artificial football tab asi thaba horki aduga 2010 gi me thada Manipur gi footballer singda sinanaba target tawduna lakhi adubu ngamkide saliba sayya sigi September thada FIFA gi mihu sing laktuna ground asi sizinaba yaragani haina amphada khangal lakhi Manipur government ground asi fencing drain semba amadi akutpa men banatna football gi oiba activities tabu yabi phimda leitri ekoina Manipur sarkar da Yikatar asigi yang accompanying oiba infrastructure khara samna harbada khogi players singi phi hongphang toilet adigi washroom na sinba loidana masida activity khara tamda madugi sinarang tariba singi madugi office oiba aba ka khara adigi water point asingba khara athoma tumda lakot pi haibasi koina hajidra ta ibani adu sarkari makidigi haibasi musi ana polin chang tabi adubo hujurisi Pasanang saat itu bagi awat bagi kutong saat itu karena masih paket bagi tinta bagi bawang aina masih aku dah tapi FIFA dagi yamna tangna phangba kudol ase state government asu meng changduna football gi activities tabu yana ba khona birabadi lamna masigi footballer singna government ki tabiman kawroi pawdam jerba aribam prem sharma ISTV news ngasi nomagi ba ingasagi paw ICR lampel fatagi phangba pawgi metungina ngasigi khwaidigi saba degree celsius kolumdoi dasmik taruk khwadigi ingba degree celsius ani dasmik ahum nungchite yawi sing manel gi chang ayukta humbadra taruk numidang wairamda kuntra manga amadi nong chukide hauzik aroibada moriba paw amona pijare UNC gi general strike manungda sakam debasingna senapati manakta tata truck kani mai tharamle Sandel thogdoki matangda satarki general strike ngasi numidang wairam pung tarukta loisin kre amadi
Manipur Sarkar ne miyang changdabadagi artificial football tub seasonaba hobu yadna leri. Nasigo ne di ISTV ni pijabu pawmatang asid loijare miyang tabiriba kutimokpo mukana kurumjare.